Nagalamurumdana ngasi Bangladesh hairiba country asigi oina leiriba lengasing asida India gi maikiri ka hena khuthinjilli top na ningtamna lepakadabani haibagi oiba wafum kayasing asiga loinana aduki matik yamlaba extremist radical Islamic group kaya amagi maikiri gi lit tawduna sangsilakliba Greater Bangladesh India gi oina leiriba seven sister haina khangnariba North Eastern states sing asi fawul lokshin gadabani Greater Bangladesh gi oiba manglana amada sangsilakliba kangbu khara Nakalamurumdana amuk radical groups singi maikiri hyper nationalism gi oiba ihul singa loinana Hindu tawagi oiba wakalon ga loinana akhan Bharat gi oiba manglan amada yamna kana sangsilakliba yamna extreme oiba right wing gi oiba ideology gi oiba ihul kaya sing asina India asi tapna chasilakba Nakalani maki oina yamna kallava safu singna humlakliba yamna extreme oiba radical groups singi oiba ihul sing asina movement sing asina maram oiduna Bangladesh hairiba country asigi mahiroi luchingba Osman Hadi hairiba mi asi laikidabadigi hauraktura Bangladesh to oina yamna chawna lakliba ihau asi ngasidi India amasung Bangladesh hairiba country ani sigi oiba diplomatic warfare amadu oina changsilakli masidagi hena tamthiriba sina aduki matik yamna tamthiba violence yawba movement kya ama changsilakba radical group kya ama law and order asi karimata leitaba mong amakhakta makoina tawningbada tawrukpa asina yamna chawba achauba lanjau ama oibi yabagi oiba tamthiraba fibam amada nongmagi changsilakli Madam amada Pakistan gi sarug ama oiduna East Pakistan haiduna khangnaramliba 1971 da India gi matengdagi tongan maning tamba Bangladesh haiba country ama form tawkraba matungda amu fawba uba fangdriba yumthangnariba India amasung Bangladesh hairiba country asigi adukki matik yamna fatraba mari ama hauji uba fangli Sheikh Hasina gi oina India gi yamna chana jabalenga adu overthrow tawkraba matungda hauji leiriba Muhammad Yunus gi oiba interim government asiga India lenga ka yamna kana muknaduna laklingai gi oiba matam asida ikhang khangaudana Sheikh Hasina gi oiba lenga adu overthrow tawkhibadasu yamna chawba role lawkhiba Osman Hadi haiba Bangladesh ki oiba mairoi luchingba maki maikiri gi India gi North East asibu chicken ne corridor da kakhatlaba matungda Bangladesh da yahanduna Greater Bangladesh onhon gadabani haiba statement ama fongdok lamlam yamna fawram laba mi asi ikhang khangaudana sakhangdaba mi ani laktuna nomaina kaptuna hatpagi oiba thawdok adudagi yamna chawba mi ki yama thoraktuna lambi di ihau haubugi oiba khongthang sing lakhibani Ihan hanbada mairoi luchingba asi halibasi India gi oiba logi khut yawi haiba India lenga ki maikiri gi notice kakthakani hairuba wafam maduna maram oiduna hatpani haibagi oiba sentiment asida ihau hauba thorakliba miui ki amagi maikiri gi India bu target tawdura Bangladesh gi India chatpi kro haibina chingba kholau ke ama lawuduna tana Bangladesh ta loiriba leiriba India gi high commissioner gi oiba officing asibu target tawduna attack satabagi oiba thawdok ki ama thorakhibani masigi matungda ikhang khanghaudana Mobsing adugi maikirigi ikang khangaudana Bangladesh ta minority oiduna leiriba Hindu mioi amabu makogi oina leiriba religion da ikai khumnadabagi oiba thawdo ama leire haibagi oiba wahauda mioi kyamagi maikirigi tamthina furaba matungda hatoktuna lambi maita yumkhatuna miyam mangda mai thabagi oiba thawdo ama kak thorakhi matang asidagini Bangladesh ki oina lakliba ihau asi Bangladesh hairiba country asigi internal matter khak oirambadagi hendoktuna Bangladesh lenga amasu India lenga ki marakti yamna chawu diplomatic tasalama uba fanglibasi Bangladesh iho horugliba miosing adugi maikiri India lenga ku target tawduna India hairiba country su target tawduna kholau kuyama lawba India gi oina leiriba high commissioner office da saksinduna target tawbagi oiba thawol sing aduda India lenga ki maikiri officially Bangladesh ki oina India da leiriba high commissioner kauraba matungta situation adu yengsinduna minority Hindu sing asi kanbinabagi oiba wafam sing fongdoklamba adu Hindu mioi ama miyamangda furu tamchina furuduna hatlaba matungda mai thabagi oiba thawdo asi thorakpadagide India gi oina leiriba side asidasu aduki matik yamlaba Hindu mioi sing laktuna Bangladesh gi oina leiriba high commissioner office ta thonjilaklaba matungda Bangladesh hairiba country asida Hindu singbu target tawduna tamchina hatpa tupagi oiba thawong sing asi yaningde haibagi oiba kholau kiyama lauduna Bangladesh yaningdabagi oiba protesting tapna changsinba haurakhi Masidagidi Osman Hadi hairiba mi adu laikidabadagi haurakhiba Bangladesh gi oiba Iran asi Bangladesh da leiriba miyosingi maikiri su India lenga ku target tawrupa aduga India da leiriba miyosingi maikiri su Bangladesh amasung Bangladesh lenga ku target tawduna embassy sing thomjinnabagi oiba thawong sing lakpadagi yamna chawba leba animaki oiba miyamgi oiba yamna chawba sentimental oiba emotion ama yaurukpa asina yamna luba fibam amada lakpadagi lenga ki oiba amasung misam prajasingi oiba marakti yamna tamthiba nungsinadnabagi oiba lai ama chinglakpagi oiba fibam amada lakhibani Sheikh Hasina gi oina leiramliba lenga adu Bangladesh gi oiba mahirosing gi maikiri gi haurakhiba
ihau aduna maram oiduna overthrow tawrakraba matungda Muhammad Yunuski interim government lakraba matungda mathang manau naina India amasung Bangladesh hairiba country ani sigi oiba mari kaitharaklingai oiba matam asida thangna country ani sigi oiba yamna tamthiningai gi oiba thodok kya ama lepa leitana thorakpa asida hausi aduki matik yamna kiningai oiba thodok kya ama lepa leitana thorakliba asina hauzik leiriba miyamgi oiba religion gi oiba yetnaba amana amabu target tawduna phubagi oiba hatpagi oiba tawdosing asidagi hendoptuna country ani asida official oina lanjao ama lakpa yabagi oithokpa adusu adumak uba fanglakli hauji Bangladesh hairiba country asigi interim government oina leiriba Muhammad Yunus gi oina leiriba lenga asigi maikei Osman Hadi hairiba mahiroi luchingba asi hatpada chenariba miyoi ani adu mahak halamlaba matungda India romda chensingre haibagi oiba wafam asi khosawnograba miyamsing adu themnabagi damakta India da insinbagi oiba khongthang amakak phongdoklambani hairiba wafam adu hauji Bangladesh gi oina leiriba police ki maikei digi phongdorakpa wafamda Osman Hadi halamliba miyoi asi India da chensinduna lot khre haibagi oiba chapchaba evidence ama leite haibagi oiba wafam asi phongdorakpadagi Muhammad Yunus ki oina leiriba lenga ki maikei digi phongdokliba wafam adu achumbara aranbara haibagi oiba yamna chawba wahang amaga loinana chanainaduna leiribani Osman Hadi hairiba mahiroi luchingba adu hatkraba matung asida Bangladesh hairiba country asida mahak nataba atopa luchingba amagasu nahan asi makokta nomaina kaptuna hanabagi damakta honaramki laibak fadgedagi hairiba luchingba asidi hinghauki ngasi Bangladesh hairiba country asida law and order asi mapung fana kaide mathau amata tauba ngamdre haibagi oiba chapchaba khudam asidi fangle ngasi Bangladesh hairiba country asida Sheikh Hasina bu target tawriba mahaki party ki amasung India hairiba country bu target tawriba luchingba kya amabu sakhangdaba miyosing asigi maikei digi nomaina kaptuna halakliba asi hairiba miyosing asi kanano haibasi yamna chawba wang amadi adumak oiri Nakalamurumdana, hauji Bangladesh hairiba country asida extremist group oiriba Islamic group kya amagi maikei digi mob sagatuna tawning bada tawba leba asi makoina painingba puningba mong amakakta puba asida leiriba state ki oiba machinery asina control tawba ngamdaba makoigi makutta ki nanthokhiba natragana control tawdaduna thadok libra haibagi oiba wang amagi oiba fibam adusu uba fangdi Nakalamurumda hauji India hairiba country asigi oinasu Hindutwa gi oiba ideology asida akhan Bharat ki oiba manglan amaga loinana yamna safu kullaba right wing gi oiba radical group kaya amagi maikei digi nomu law and order asi makoina control toksilakpagi oiba police amasung leiriba state machinery sing asigi maikei digi makoiba thingba ngamdabra natragana thadoklabra haibigi oiba wang aduda changsilakliba matam ama oiribani opposite oiba yamna safu kullaba force singi maikei di India amasung Bangladesh hairiba country anima asida hyper nationalism gi oiba yamna chawba ihul amaga loinana radical group kaya amagi maikei digi yamna active oina changsilakliba asida country ani gi oina leiriba conflict asi athuba matamda nemthabagi oiba mami ude madudagi hena tamthiba mong amakakta changsilaktra haibagi oiba akiba aduni Nakalamurumda hauzik leiriba country ani sigi oiba military gi oiba nauna lakliba development sing asida India hairiba country asigi oinasu Bangladesh da anoba lenga ama lakraba matung asida lakliba tension sing asina maram oiduna military gi oiba khongthang kya ama lokalakli maru oina siligari corridor chicken neck corridor hairiba mafam asibu ngaksinabagi damakta S400 missile defense system thajin kiba laikre masida sunatana haukiba thani hum asida masigi akoibada India gi oiba anoba military base kya ama sajinbagi oiba thodok sing laikre ikoi kuijingai da ngarang nahan asida mu Mizoram hairiba mafam asida su amuk Bangladesh ka naknaba mafam amada India gi oiba military base sabagi oiba wafam ama khamu lakli hauzik nauna lakliba India gi military gi oiba anoba development asi icham chamba khongthang amadi oidri Nakalamurumda ngasi Bangladesh hairiba country asigi oina leiriba lenga asiga Pakistan hairiba country asiga nomu gi mari chashin behelakli ikui jingaida Pakistan amasung Bangladesh hairiba country ani sigi oiba bilateral gi oiba defense agreement ama sign tawna khibagi oiba wafam amasu tholakli Maramadun hauzi India amasung Bangladesh hairiba country asida radical groups singi maikei gi save tawduna haurakliba ihosing hyper nationalism gi oiba ihosing asi matam lainingida control tawduna religion gi oiba mingda thokliba crime sing asi namtha haudaba taragadi nakal amagi maikei digi seven sister asi lokshin gani chicken corridor kaktat kari haibagi oiba wafam ama aduga nakal amoromda leiriba nakal asigi maikei digi na amuk north eastern state India gi oina leiriba state asi samudra fangde haiduna Bangladesh na hajin phongdokliba asi samudragi oiba lambi ama pigani haibagi oiba wafam sing phongdokliba asi thabakto onthoknanabagi damakta karigumba action khara lakadra haibagi oiba wahangsing asi su hauji yamna kanna hangnarakliba ni